ท่านหลังนั่นแหละล้มเมนชีเลยถ่วงจ้างตัวเดียวตาดิ้งตาดิ้งตาดิ้งอีมาสุรคุณเอาได้Leggere quindi non sa che le da mangiandoอย่างลีกันนะสิแต่กาดีมทาแบบรูปบุกหลังนะแบบเฮ้ยไอ้ชิชไม่ใช่เหลาเลยมีไม่มาแต่มาทันหลังนั่นแหละล้มเมนชีเลยถ่วงจ้างตัวเดียวเห็นที่แบบตุ่มนี้กันนะสีเห็นที่แบบตุ่มนี้ไงแต่เข็ดปะเขาละแก이싱도 다르다 농아를 봐. 답안 말에 이싱 뿌렸게. 대바 호것래. 대바. 괜찮아 있는 대바. Tumawalaga kari sana rino. Tumawalaga kari sana rino. Kay day no. Tading toro piba tading toro. Ima. Tading. Ima. Tading. Ima. Your hands. Huh? Surakul. Huh? Surakul. Bye bye. Cái này cũng sao vậy rồi? Yung saksi akhet pa nga sa tingin ba doon masusi. Doon mo sala. Kaya akhet pa nga susut kagalag. Yung sak mayam si akhet pa da. Mamgi daw le. Yang sama akhet. Thằng mà ôm thù rồi đó. Di Mariam si Hana. Aga, isa yung sa adang sa tawram. Yung sang ni. Yung labi gito ba ka? Huy ya rồi. Ya sắp xà rồi mà tăng không. Mầm cái đầu đấy cực vào hậu là gì? Nắng lâu thuộc cái độ mà đi. Thằng sẽ có thâu ra về có gì đâu. Anh đi dùng xả khét của mấy đứa xí để lấy đấy. Anh chụp cái đang thiền cái mông với mông chính là cái tô mình này mông việt của cái thằng mẹ làm gì lên này. Xin chỉ chú xa đấy, sâu hậu đấy mà khai, thum cái đang gì hấp dẫn cái, thum gì dùng xả thì li vào mỗi na hấp gì, mà hiện mà tăng cái, xong cũng mà xả bài rồi à, xong bài cái tin chẳng mà đâu, tao cũng bảo được chẳng cái nào vậy.
ꯌꯣꯡꯆꯥꯛ ꯊꯨꯝꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤ ꯁꯧꯕꯁꯨ ꯍꯧꯔꯝꯃꯤꯅ ꯌꯥꯝ ꯃꯨꯟꯅꯉꯥꯏ ꯆꯥꯡꯗꯤ ꯇꯧꯕꯤꯗꯧ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯍꯥꯞ ꯍꯥꯏꯗꯣꯏꯔꯥ ꯍꯥꯞ ꯕꯣꯏꯜꯒꯤ ꯆꯥꯡ ꯑꯗꯨ ꯁꯤ ꯏꯁꯤꯡꯁꯤ ꯌꯥꯝꯗ꯭ꯔꯤꯉꯩ ꯍꯥꯎꯋꯦꯕꯨꯗꯤ ꯍꯥꯏꯕꯅꯤ ꯃꯀꯨꯁꯤ ꯄꯨꯔꯥ ꯈꯣꯛꯄ ꯌꯥꯗ꯭ꯔꯤꯉꯩꯒꯤ ꯆꯥꯡ ꯑꯃ ꯂꯩꯗꯅ ꯀꯛꯁꯨ ꯐꯛꯀꯦ ꯇꯧꯔꯒ ꯌꯥꯗꯕꯒꯤ ꯆꯥꯡ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯑꯣꯏꯗꯦ ꯊꯥꯗꯔꯒꯦ ꯁꯤꯗ ꯇꯧ ꯂꯩ ꯀꯨꯀꯔꯁꯤ ꯏꯕꯥꯅꯤꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯡꯉꯤ ꯃꯄꯥꯟ ꯄꯣꯛꯈꯥꯏꯔꯤꯒꯦ ꯑꯝꯇ ꯃꯊꯛ ꯃꯈꯥ ꯌꯥꯅꯤꯅꯀꯣ ꯁꯤ ꯀꯥꯝꯗꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯝꯃ ꯊꯝꯃꯒꯦ ꯀꯥꯝꯃꯗꯤ ꯍꯦꯟꯃꯟꯅ ꯃꯨꯟꯁꯤꯟꯈꯤꯅꯦꯕ ꯑꯗꯨꯏꯗꯤ ꯍꯥꯎꯔꯅꯤ ꯍꯥꯞ ꯈꯛꯇꯪ ꯇꯧꯅꯕ ꯁꯤ ꯍꯥꯞ ꯕꯣꯏꯜꯅꯤ ꯌꯥꯝ ꯀꯟꯅ ꯃꯨꯟꯁꯤꯜꯍꯜꯂꯨꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕ ꯍꯧꯕꯗ ꯁꯤ ꯆꯥꯡꯁꯤꯗ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯨꯠꯆꯕꯗꯣ ꯁꯨꯝ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯈꯛꯍꯜꯂꯤꯁꯤꯀꯣ ꯑꯗꯨ ꯈꯔ ꯂꯩꯔ ꯐꯧꯗꯣꯛꯑꯒꯦ ꯃꯆꯨꯝꯁꯨ ꯈꯛꯑꯦ ꯁꯟꯗꯣꯛ ꯑꯃ ꯐꯧꯖꯔꯒꯦ ꯃꯈꯥ ꯇꯥꯕꯁꯤꯀꯣ ꯁꯥꯕꯒꯤꯅꯦ ꯃꯨꯟꯁꯤꯟꯕ ꯌꯥꯎꯋꯦ ꯈꯔ ꯑꯅꯤ ꯊꯣꯛꯅ ꯐꯧꯕꯅ ꯐꯅꯤ ꯁꯤꯃꯗꯤ ꯆꯜꯂꯦ ꯅꯨꯡꯁꯥꯁꯦ ꯈꯨꯁꯥꯝꯅꯤ ꯉꯁꯥꯏꯁꯤ ꯁꯪꯒꯣꯏꯁꯤꯅ ꯍꯥꯟꯅ ꯅꯨꯡꯁꯥ ꯊꯣꯛꯑꯦꯅ ꯄꯨꯊꯣꯛꯑꯝꯕꯅꯤ ꯁꯤ ꯉꯥꯜꯂꯦ ꯅꯨꯡꯁꯥ ꯑꯃꯨꯛ ꯆꯪꯈ꯭ꯔꯅꯤ ꯑꯩ ꯊꯥꯡꯗꯣꯛꯑꯝꯃꯒꯦ ꯅꯨꯡꯁꯥꯁꯤꯗ ꯁꯤꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯋꯥꯏꯐꯥꯎ ꯁꯥꯗꯧꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯐꯥꯎ ꯁꯥꯗꯧꯅꯤ ꯅꯨꯡꯁꯥ ꯀꯟꯕꯩ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯊꯨꯅ ꯀꯪꯉꯦ ꯇꯥꯔꯦ ꯅꯨꯡꯁꯥꯁꯤ ꯈꯔꯥꯏꯗ ꯐꯧꯕꯁꯤꯅꯅꯦ ꯊꯨꯅꯗꯤ ꯀꯪꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯁꯤꯅ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅꯈꯔ ꯃꯨꯁꯤꯜꯂꯦ ꯍꯥꯏꯗꯤ ꯀꯪꯁꯤꯟꯕ ꯍꯦꯜꯂꯦ ꯁꯤꯅ ꯑꯀꯣꯟꯕꯅꯤꯅ ꯈꯤꯇꯪ ꯋꯥꯠꯂꯤ ꯁꯤꯅ ꯅꯣꯡꯃ ꯊꯝꯃꯒꯁꯨ ꯐꯨꯠꯄ ꯃꯨꯁꯤꯟꯕꯗꯣ ꯌꯥꯝ ꯀꯪꯉꯤ ꯑꯁ ꯐꯅꯌꯥꯝ ꯀꯪꯉꯤꯅꯦ ꯅꯨꯃꯤꯠ ꯍꯌꯦꯡꯒ ꯐꯧꯔꯗꯤ ꯀꯪꯕꯨ ꯀꯪꯕ ꯌꯥꯔꯦ ꯑꯗꯨ ꯁꯨꯖꯥ ꯀꯥꯗ꯭ꯔꯉꯥꯏ ꯍꯣꯏ ꯌꯥꯝ ꯈꯔꯗꯤ ꯌꯥꯗꯦ ꯀꯟꯅꯕꯨꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯀꯪꯕ ꯑꯃꯔꯥꯏ ꯅꯣꯡꯃ ꯊꯝꯃꯨꯕꯩ ꯄꯨꯡꯃꯨꯈ꯭ꯔꯦ ꯁꯤꯃꯁꯤꯅ ꯉꯧꯔꯤꯁꯦ ꯄꯥꯁꯤꯟꯈꯔꯦ ꯌꯥꯝ ꯐꯥꯔꯝꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯒ ꯐꯧꯔꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯍꯥꯟꯕꯁꯤꯗꯤ ꯈꯦꯠꯅ ꯉꯥꯏꯍꯥꯛꯁꯨ ꯇꯤꯡꯉꯨꯕ ꯏꯁꯤꯡꯗ ꯑꯃꯁꯨ ꯇꯧꯔꯤ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯈꯦꯠꯂꯒ ꯀꯪꯍꯟꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯀꯪꯉꯦ ꯑꯗꯨ ꯁꯤꯁꯤ ꯍꯥꯟꯖꯤꯜꯂ ꯊꯝꯖꯤꯟꯖꯈ꯭ꯔꯒꯦ ꯑꯗꯨꯒꯅꯦ ꯁꯤ ꯆꯍꯤ ꯑꯃ ꯍꯦꯟꯅꯅꯦ ꯊꯝꯃꯁꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯆꯥ ꯌꯥꯔꯦ ꯁꯤꯁꯦ ꯑꯗꯨꯝꯅ ꯍꯥꯏꯗꯤ ꯕꯣꯇꯜ ꯑꯆꯧꯕ ꯀꯟꯇꯦꯅꯔꯗ ꯑꯗꯨꯝ ꯍꯥꯟꯖꯤꯟꯕꯤꯔ ꯑꯗꯨꯝ ꯊꯝ ꯌꯥꯏ ꯁꯤꯁꯤ ꯇꯤꯟ ꯆꯥꯔꯛꯄ ꯀꯩꯀꯥ ꯑꯩꯈꯣꯏꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨ ꯌꯣꯡꯆꯥꯛꯁꯤ ꯆꯍꯤ ꯆꯨꯞꯄ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯕꯤꯕ ꯌꯥꯔꯦ ꯀꯃꯥꯏꯅ ꯍꯌꯦꯡ ꯑꯌꯨꯛꯀꯨꯝꯕ ꯏꯔꯣꯟꯅꯤ ꯍꯥꯏꯕꯤ ꯇꯥꯔꯒꯗꯤ ꯃꯁꯤ ꯅꯨꯃꯤꯗꯥꯡꯒꯨꯝꯕꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯏꯁꯤꯡꯗꯨ ꯃꯔꯦꯞ ꯊꯨꯝꯅꯕ ꯍꯥꯞꯄꯤꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯇꯤꯡꯕꯤꯕ ꯌꯥꯔꯦ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯔꯨ ꯍꯣꯡꯕ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯄꯣꯛꯊꯣꯛꯑ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯏꯔꯣꯟꯕꯩ ꯅꯤꯌꯣꯝ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯏꯔꯣꯟꯕꯗꯣ ꯐꯨꯠꯂꯒ ꯏꯔꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯔꯣꯟꯕꯤꯔꯗꯣꯏꯕ ꯑꯗꯣ ꯌꯣꯡꯆꯥꯛꯀꯤ ꯁꯤꯖꯟꯁꯤꯗ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯂꯤꯕꯤ ꯍꯧꯔꯣ ꯄꯥꯝꯕ ꯃꯇꯝꯗ ꯆꯥꯕ ꯐꯪꯗꯕ ꯃꯇꯝꯗ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ